Chahi kayadagi matom ta top topna tungan inthoktuna thambiramba Seven Sister Sikkim ga loinana state nipan se masidi thirakle mahuksagi phajaba masagi tunganba culture amasung matik mangalda North East region amadi mainland India gi marakta leiriba lambi se pikraba lambi ni India gi map da masibu chicken neck Siliguri corridor haina su khangnai Makhada Bangladesh mathakta Bhutan amasung Nepal ni Chicken neck si kathatlabdi mainland India amasung North East state ki marakta samnariba lambi si leiro maduna China na masida miyeng thamlaga Bhutan gi Doklam area da irang kaya tarami maramdi Doklam degi chicken neck si 32 km khaktani maduna ilai na attack tawbagi khudong chaba lei Hojikna jamna thajadaba mawongda Nepal na ngahak leitana masagi masak khonglakli Siliguri corridor manakta China gi thaushindagi army thajilakadra chingnadaba ngamdi mainland India amasung North East ki mari sigi dama anova project kaya thamli ahanbada Kolkata dagi Bangladesh fautuna Agartala jawbagi dama lambi ama shambiri loinana railway gi project su lei luribadi Bangladesh ta thajaba ngamdi Karigumba tungda lakadar government na masigi ayabasi tinglaklagadi kudong chadaba oiba jai khanbana amaromda Kolkata dagi Mizoram phawagi lambi amasu thaurang semgatli masida samadru langani turel amasu lanthokani aduga highway ama Myanmar dagi Mizoram phawagi semgatkali Kolkata dagi Myanmar gi Sittwe port phawba 539 km si Bay of Bengal da aduga Sittwe port dagi Paletawa Fawashin Kaladhan Turel da 158 km chitkani Madugi matungda muk Paletawa de Mizoram Fawase highway ama semgani 62 km ni Mashigi project Kaladhan Turen sigi maming se lauraga Kaladhan project haina khangnai Mashida su China na apan boirakli Asigumba alternate lambi sembase semdana bo hotnari Hairiba Sittwe port Rakhine state ki manungda lei Mafam sida leiriba Arakan army si China na support toi mokoi khuchu khulai sen thum China degi phangai chahi kharagi mamangda thokiba Rohingya ki issue du mafam sidani mokoi si terrorist ni haina su declare tawkhrabni asigumba terrorist si China na support tawduna India gi chatharagliba project si da apan bo eragli project sing sigi manungda Manipur degi Myanmar fawraga Thailand jowa fawgi highway ama sembagi project ama suleiri Masina Thailand dagi Malaysia, Singapore, Indonesia country singda line chathok chashin tawba amasung business tawbagi khudong chaba kaya ama leirani